ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯁꯤꯡꯒꯥꯔꯩ ꯃꯥꯒꯤ ꯀꯨꯏꯅ ꯁꯤꯠꯇ꯭ꯔꯕ ꯐꯤꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜꯂꯛ ꯆꯪꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯨꯅ ꯌꯣꯟꯕ ꯆꯠꯂꯤ ꯃꯥꯕꯨ ꯍꯥꯟꯅ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯥꯒꯤ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯂꯩꯕ ꯊꯣꯛꯅꯔꯝꯗꯦ ꯊꯣꯡꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯁꯤꯡꯒꯥꯔꯩ ꯃꯥꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯗꯨꯅ ꯊꯣꯡꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯤꯒꯤ ꯏꯃꯨꯡꯗꯣ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯃꯥꯒꯤ ꯐꯤꯇꯕꯨ ꯌꯣꯜꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯁꯨ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯝꯃꯤ ꯆꯥꯎꯕꯤ ꯏꯁꯧ ꯂꯥꯡꯗꯅ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯏ ꯄꯦꯜꯂꯦꯗꯀꯣ ꯆꯥꯎꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯄꯦꯜꯂꯦꯗꯀꯣ ꯑꯁꯨꯛ ꯋꯥꯅꯤ ꯈꯪꯂꯝꯂꯕꯗꯤ ꯃꯣꯏ ꯄꯥꯕꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯁꯤꯖꯔꯝꯒꯗꯧ ꯁꯤꯡꯒꯥꯔꯩ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯏꯁꯧ ꯂꯥꯡꯂꯤꯅꯤꯗꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯍꯅꯨꯕꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯆꯤꯟꯅꯔꯒ ꯂꯩꯔꯅꯨ ꯏꯃꯣꯏꯅꯨꯒ ꯑꯝꯇ ꯆꯪꯂꯔꯣꯏ ꯍꯥꯏ ꯏꯅꯦꯄꯣꯛ ꯁꯥꯕꯤ ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯦ ꯂꯥꯡꯅꯤꯡꯗꯅꯒ ꯂꯥꯡꯕ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯃꯔꯝꯒꯤ ꯏꯁꯧ ꯂꯥꯡꯂꯤꯕ ꯈꯪꯂꯕ꯭ꯔꯥ ꯂꯥꯡꯂꯤꯕ ꯁꯤꯡꯒꯥꯔꯩ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯃꯔꯝꯒꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤ ꯏꯃꯥ ꯊꯧꯁꯥꯗꯕꯒꯤ ꯇꯧꯔꯤꯅꯦ ꯃꯁꯦ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯗ 이마 까리 마름기노 하이바 이마나 아이기 마름기 서울랑이도 쑥코타라가 레이미 까이노 캉디 아인 항리시가 쿰다카이 하이 까리기 서울랑어이도이노 하 까리기 서울랑어이도이노 하이바 레이사비 능는 나용 바니 수캉다마카이 레라 쿨락 юм통 쿠딩 쌍쌍다나 미나 빰나드라바 피yon 마살리바두다 까람바 마마암파 오이바 싱나 사우닝로이다바기 마람 레이브라 하 이 서울랑어이다바기 마람 레이브라바 아스 아두기 오이라 이마나 이성 랑리버두디 아이디 까리 마름기 오르고 닝우리 석다 지금 녹도나가 떠리니 해마시야 이마 아이나 피올라가 까나나 까리 하이나라게 아이나 피올리버시수 아이게 빠마니 아빠마 캉라브라 이마 미나 이기 동네 왕강나바 아이 캉데 망다 강나라바 파우바네 아이나 마와암다 럭데두가 아시 아이람두나 마기 시트러 피싱아도 아무 뿌라두나 토키라미 싱가레 사우비 마사누 피타나바 라우레 ꯆꯥꯎꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏ ꯅꯪꯒꯤ ꯆꯥꯛꯀ ꯑꯃꯠꯇ ꯍꯥꯞꯂꯣꯏꯀꯣ ꯑꯩꯗꯤ ꯍꯥꯞꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯅꯥꯗꯨ ꯃꯨꯟꯅ ꯇꯥꯈꯣꯀꯣ ꯁꯤꯡꯒꯥꯔꯩꯁꯨ ꯆꯠꯅ ꯂꯧꯁꯤꯜꯂꯝꯃꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯦ ꯏꯃꯥ ꯀꯅꯥꯒꯤ ꯃꯌꯨꯝꯗꯨꯅ ꯆꯥꯎꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯤꯡꯒꯥꯔꯩ ꯑꯁꯨꯝ ꯂꯥꯛꯏ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯏꯃꯨꯡ ꯑꯃ ꯈꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯃꯤꯒ ꯑꯝꯇ ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯇꯨꯃꯤꯠ ꯐꯛ ꯄꯥꯏꯕ ꯃꯈꯨꯜ ꯇꯥꯗꯦ ꯍꯦꯋꯥꯅꯤ ꯂꯦꯞꯇ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯁꯤꯗꯤ ꯀꯧꯔꯒ ꯂꯩꯕ ꯌꯦꯡꯒꯦ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ ꯐꯤ ꯌꯣꯟꯕ ꯂꯥꯛꯆꯔꯤꯌꯦ ꯑꯄꯥꯝꯕ ꯈꯟꯗꯨ ꯂꯩꯕꯤꯍꯧꯋꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯁꯣꯝꯗ ꯍꯣꯏ ꯁꯤꯗꯤ ꯇꯥꯟꯖꯥ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯐꯤꯁꯤꯡꯁꯦ ꯅꯨꯄꯤꯁꯤꯗ ꯂꯣꯏꯅ ꯌꯣꯟꯁꯤꯜꯂꯝꯂꯒꯦ ꯀꯥꯟꯅꯗꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯪꯂꯛꯏ ꯁꯤꯡꯒꯥꯔꯩ ꯏꯃꯨꯡꯗ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯗꯨ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯁꯤꯡꯒꯥꯔꯩꯅ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯏ ꯇꯩꯕ ꯃꯇꯝꯗꯅꯦ ꯃꯁꯤ ꯄꯥꯜꯍꯟꯒꯅꯣ ꯐꯖꯅ ꯀꯣꯏꯅ ꯇꯩꯌꯨꯀꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯌꯨꯝ ꯄꯥꯟꯕ ꯆꯟꯅꯗꯦ ꯍꯥꯏꯕꯅꯦ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯏꯇꯥ ꯍꯥꯏꯗꯨꯅ ꯀꯧꯖꯔꯒꯦ ꯌꯥꯏ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯋꯥꯏ ꯇꯩꯕ ꯀꯥꯟꯗ ꯑꯩꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯩꯌꯨꯀꯣ ꯏꯇꯥ ꯍꯣꯏ ꯏꯇꯥ ꯉꯁꯤꯗꯤ ꯑꯩꯅ ꯏꯅꯦꯝꯄꯣꯛ ꯂꯩꯇꯦ ꯍꯥꯏꯗꯅ ꯂꯣꯏꯅꯕ ꯁꯨꯝ ꯇꯩꯁꯤꯜꯂꯕꯅꯤ ꯑꯗꯣ ꯏꯅꯦꯝꯄꯣꯛ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯆꯪꯅ ꯁꯣꯏꯗꯅ ꯃꯑꯣꯡꯗ ꯇꯧꯔꯤꯅꯤ ꯋꯥꯏꯒꯁꯦ ꯀꯣꯏꯅ ꯇꯩꯔꯤꯅꯤ ꯍꯣꯏꯅꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯑꯗꯣ ꯅꯪꯒꯤ ꯋꯥꯏ ꯇꯩꯕꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯐꯖꯕ ꯃꯌꯥꯝꯁꯦ ꯂꯩꯍꯧꯔꯨ ꯂꯥꯛꯑꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯋꯥꯏ ꯇꯩꯕꯗꯨ ꯊꯨꯅ ꯌꯥꯡꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯁꯤꯡꯒꯥꯔꯩꯅ ꯄꯨꯔꯛꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯤ ꯅꯨꯄꯤꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯤꯡꯒꯥꯔꯩꯅ ꯄꯨꯔꯛꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯌꯦꯡꯅ ꯀꯔꯝꯕ ꯐꯤꯅꯣ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯐꯤꯌꯣꯟꯕꯤꯁꯤꯅ ꯄꯨꯔꯛꯂꯤꯕ ꯐꯤꯁꯤꯡꯁꯤꯕꯣ ꯐꯖꯕ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯏ ꯀꯥꯏꯅꯒ ꯍꯥꯏꯈꯤꯗꯥꯏꯅꯦ ꯉꯁꯥꯏꯗꯤ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯏ ꯃꯆꯨꯅꯦ ꯇꯧꯔꯤꯁꯤꯡꯁꯤꯁꯨ ꯃꯥꯟꯕ ꯉꯥꯛꯇ ꯁꯤꯕꯣꯏꯕꯨ ꯂꯧꯈꯤꯗ꯭ꯔꯅꯦ ꯍꯣꯏꯗ ꯁꯦꯠꯄ ꯂꯤꯠꯄ ꯇꯧꯗ꯭ꯔꯕꯁꯨ ꯑꯃꯗꯤ ꯂꯩꯍꯧꯔꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯅ ꯏꯃꯨꯡ ꯐꯥꯎꯕ ꯀꯧꯁꯤꯜꯂꯨꯒꯨꯝꯁꯨ ꯇꯧ ꯁꯤꯡꯒꯥꯔꯩ ꯃꯥꯗꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯈꯔ ꯑꯗꯨꯕꯨ ꯃꯃꯜ ꯑꯇꯥꯡꯕꯅꯤ
ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯐꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ ꯅꯨꯄꯤꯗꯨꯗ ꯏꯇꯥ ꯀꯔꯝꯕ ꯄꯥꯝꯂꯒꯦ ꯈꯜꯂꯨ ꯑꯩꯁꯨ ꯆꯠꯂꯒꯦ ꯏꯇꯥ ꯌꯥꯝ ꯐꯖꯕꯗꯤ ꯃꯥꯜꯂꯤꯕ ꯏꯇꯥꯒꯤ ꯐꯤꯁꯤꯡꯁꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯕ ꯃꯆꯨꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯗꯤ ꯃꯆꯨꯁꯤꯡꯁꯦ ꯂꯣꯏꯅ ꯃꯝꯃꯤ ꯀꯔꯤꯒꯤꯅꯣ ꯁꯤꯕꯣ ꯁꯤꯠꯇꯕꯒꯤ ꯃꯟꯁꯤꯜꯂꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯕꯨ ꯏꯇꯥ ꯀꯩꯅꯣꯅꯦ ꯏꯇꯥ ꯃꯆꯨꯗꯤ ꯑꯩꯅ ꯑꯃꯛꯄ ꯉꯥꯛꯇ ꯈꯜꯂꯒ ꯌꯣꯟꯕ ꯑꯩꯅ ꯑꯃꯛꯄ ꯃꯆꯨ ꯉꯥꯛꯇ ꯌꯣꯜꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤꯅꯦ ꯏꯇꯥ ꯁꯨꯝꯗꯧꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯆꯨ ꯑꯌꯥꯛ ꯑꯔꯥꯛꯁꯦ ꯀꯌꯥ ꯁꯦꯠꯅ ꯆꯥꯅꯗ꯭ꯔꯦꯗꯅ ꯏꯁ ꯀꯌꯥ ꯍꯩꯄꯥ ꯁꯤꯡꯂꯤꯅꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯨꯅꯤꯡꯕ ꯌꯥꯎꯔꯦ ꯍꯥꯏ ꯋꯥꯅꯤ ꯏꯇꯥ ꯑꯩꯒꯤ ꯐꯤꯁꯦ ꯏꯇꯥꯅ ꯈꯔ ꯌꯥꯝꯅ ꯂꯧꯍꯧꯗꯕ ꯌꯥꯗꯕꯅꯤꯀꯣ ꯏꯇꯥꯅꯁꯨ ꯏꯃꯨꯡ ꯐꯥꯎ ꯀꯧꯁꯤꯜꯂꯕꯅꯤꯅ ꯑꯃ ꯐꯥꯎ ꯂꯩꯅꯤꯡꯗ꯭ꯔꯀꯥꯟꯁꯤꯗ ꯈꯔ ꯌꯥꯝ ꯂꯩꯍꯧꯗꯕ ꯌꯥꯔꯣꯏ ꯀꯥꯏ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯇꯨꯃꯤꯟ ꯂꯩꯔꯕꯗꯤ ꯂꯩꯗꯧꯕ ꯈꯔ ꯂꯩꯔꯣ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦꯕ ꯑꯩ ꯑꯇꯣꯞꯄꯗꯁꯨ ꯌꯣꯟꯕ ꯆꯠꯇꯧꯕ ꯌꯥꯝ ꯂꯩꯔꯤꯕ ꯏꯇꯥ ꯑꯩꯗꯤ ꯐꯤꯁꯦ ꯑꯃꯠꯇꯕꯨ ꯄꯥꯝꯗ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯅ ꯏꯃꯨꯡ ꯇꯥꯅ ꯀꯧꯁꯤꯜꯂꯨꯔꯕꯅꯤꯅ ꯁꯤꯒꯤ ꯃꯆꯨ ꯈꯔ ꯐꯖꯕ ꯐꯤ ꯑꯅꯤꯁꯦ ꯂꯧꯔꯒꯦ ꯍꯣꯏ ꯏꯇꯥ ꯂꯧ ꯑꯍꯥꯟꯕꯒꯤ ꯋꯥꯗꯣ ꯍꯥꯏꯗ꯭ꯔꯁꯨ ꯂꯧꯕꯗꯣ ꯌꯥꯔꯕꯁꯤꯗ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯑꯗꯨꯅ ꯐꯤ ꯑꯅꯤ ꯂꯧꯍꯧꯔꯗꯨꯅ ꯁꯤꯡꯒꯥꯔꯩ ꯊꯣꯔꯛꯂꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯥꯎꯔꯤ ꯁꯤꯡꯒꯥꯔꯩ ꯐꯤ ꯌꯣꯟꯕ ꯂꯥꯛꯆꯔꯤ ꯑꯄꯥꯝꯕ ꯈꯟꯕꯤꯗꯨꯅ ꯂꯩꯕ ꯌꯥꯒꯅꯤ ꯐꯤ ꯌꯣꯟꯕ ꯂꯥꯛꯆꯔꯤ ꯑꯄꯥꯝꯕ ꯂꯧꯍꯧꯔꯣ ꯑꯄꯥꯝꯕ ꯈꯟꯕꯤꯍꯧꯔꯣ ꯄꯥꯝꯗꯕꯅ ꯇꯣꯛꯑꯣ ꯐꯤ ꯌꯣꯟꯕ ꯂꯥꯛꯆꯔꯤ ꯑꯁꯨꯝꯅ ꯁꯤꯡꯒꯥꯔꯩ ꯂꯥꯎꯗꯨꯅ ꯆꯠꯂꯤ ꯃꯥꯒꯤ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯃꯤꯅ ꯂꯩꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯝꯅ ꯐꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯂꯩꯕꯗꯤ ꯀꯅꯥꯝꯇ ꯊꯣꯛꯅꯔꯛꯂꯝꯗꯦ ꯁꯤꯡꯒꯥꯔꯩꯅ ꯁꯨꯝ ꯂꯥꯎꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯃꯗ ꯏꯟꯁꯥꯡ ꯌꯣꯟꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯈꯔ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯁꯤꯡꯒꯥꯔꯩ ꯅꯪꯕꯨ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯅꯪꯅ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ ꯂꯥꯎꯗꯨꯅ ꯁꯤꯠꯇ꯭ꯔꯕ ꯐꯤ ꯌꯣꯟꯕ ꯆꯠꯂꯤꯕꯗꯨꯕꯣ ꯅꯃꯥꯏꯒꯤꯗꯣ ꯏꯀꯥꯏꯕꯒ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯁꯤꯡꯒꯥꯔꯩ ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯅ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯁꯧꯔꯥꯡꯅꯅ ꯂꯦꯞꯂꯥꯎ ꯂꯥꯎꯁꯤꯜꯂꯛꯏ ꯑꯕꯣꯛ ꯃꯤꯒꯤ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯕꯤ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯛꯀꯅꯨ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯐꯤ ꯌꯣꯟꯕ ꯆꯠꯄꯗ ꯀꯅꯥꯅ ꯏꯀꯥꯏꯗꯣꯏꯅꯣ ꯏꯀꯥꯏꯕꯤꯗꯦ ꯑꯩ ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯍꯟꯗꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯒ ꯈꯠꯅꯕꯒꯨꯝ ꯑꯗꯨꯃꯛ ꯈꯠꯅꯔꯝꯃꯤ ꯀꯗꯥꯏꯗꯒꯤ ꯏꯀꯥꯏꯕ ꯈꯪꯂꯅꯤꯒꯦ ꯅꯪꯗꯤ ꯅꯃꯥꯏꯗꯣ ꯄꯣꯝꯊꯥ ꯍꯩꯊꯥꯅꯔꯗꯅ ꯊꯥꯔꯕꯅꯤꯅ ꯑꯕꯣꯛ ꯅꯁꯨꯒꯤ ꯃꯥꯏꯁꯦ ꯄꯣꯝꯊꯥ ꯍꯩꯊꯥꯅꯕꯒꯤ ꯈꯛ ꯊꯥꯕ ꯅꯠꯇꯤꯌꯦ ꯅꯍꯥꯟꯋꯥꯏꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯅ ꯄꯨꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯕꯅꯩꯁꯦ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯥꯏ ꯊꯥꯅꯕꯅꯦ ꯍꯥꯏꯗꯅ ꯑꯆꯧꯕ ꯎꯃꯪꯗ ꯆꯠꯂꯒ ꯁꯥꯃꯨ ꯍꯥꯠꯂꯒꯅꯦ ꯁꯥꯃꯨꯒꯤ ꯃꯎꯟꯗꯣ ꯄꯤꯖꯩꯌꯦ ꯑꯗꯨꯒꯤꯅꯤ ꯅꯁꯨꯒꯤ ꯃꯥꯏꯁꯤꯅ ꯊꯥꯖꯔꯤꯕꯁꯦ ꯊꯥꯗꯒ ꯊꯥꯕ ꯅꯠꯇꯦꯀꯣ ꯑꯕꯣꯛꯇꯧꯅ ꯈꯪꯕ꯭ꯔꯗꯣ ꯍꯅꯨꯕꯤ ꯅꯪ ꯏꯃꯥꯏ ꯄꯦꯝꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯅ ꯂꯣꯟꯆꯠ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦꯀꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯕꯣꯛ ꯑꯗꯨꯝꯅ ꯅꯆꯤꯟꯊꯤꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯃꯪ ꯅꯈꯨꯠꯅ ꯂꯥꯝꯕ ꯐꯪꯗꯧꯔꯕ ꯍꯌꯦꯡ ꯁꯤꯅꯤ ꯉꯁꯤ ꯁꯤꯅꯤ ꯈꯪꯗ꯭ꯔꯕ ꯍꯅꯨꯕꯤ ꯅꯪꯅ ꯃꯤꯋꯥꯒ ꯉꯥꯡꯅꯩꯗꯣ ꯄꯛꯆꯗꯦꯅꯦ ꯍꯅꯨꯕꯤ ꯍꯩ ꯆꯤꯟꯊꯤꯕꯤ ꯅꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯅꯪ ꯂꯩꯔꯝꯕꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯉꯝꯗ꯭ꯔꯕ ꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯀꯦꯅꯦ ꯄꯦꯟꯅ ꯑꯃꯨꯛꯇ ꯑꯗꯨꯝ ꯅꯣꯛꯀꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤ ꯋꯥꯗꯨꯕꯣ ꯑꯩ ꯂꯩꯔꯝꯗꯅ ꯈꯨꯜꯁꯦ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯀꯥꯏꯅ ꯃꯁꯥꯅ ꯃꯇꯟ ꯇꯟꯖꯗꯅ ꯊꯕꯛ ꯁꯨꯖꯗ꯭ꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯁꯤꯜꯂꯗꯅ ꯍꯅꯨꯕꯤ ꯆꯤꯟꯊꯤꯕꯤ ꯅꯪꯅꯦ ꯅꯆꯤꯟ ꯊꯤꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯣꯀꯣ ꯑꯩꯗꯤ ꯆꯠꯂꯒꯦꯅꯦꯀꯣ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯈꯤꯁꯤ ꯍꯣ ꯁꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯁꯨꯝꯅ ꯑꯍꯜ ꯅꯨꯄꯤꯗꯨꯒ ꯁꯤꯡꯒꯥꯔꯩꯒ ꯈꯠꯅꯔꯤꯉꯩ ꯃꯃꯥ ꯆꯥꯎꯕꯤꯗꯨ ꯀꯩꯊꯦꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯨꯗꯨꯅ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯒ ꯈꯠꯅꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯁꯤꯡꯒꯥꯔꯩ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯍꯜ ꯑꯁꯤꯒ ꯅꯠꯇ꯭ꯔꯕꯗꯤ ꯈꯠꯅꯐꯝ ꯏꯔꯩꯃꯛ ꯂꯩꯇꯕ꯭ꯔꯣ ꯑꯩꯁꯤ ꯀꯌꯥꯝ ꯌꯣꯟꯈꯤꯗꯧꯔꯤꯒꯦ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯁꯥꯁꯤ ꯂꯩꯁꯥꯕꯤꯅ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯐꯤꯒ ꯌꯣꯟꯕ ꯇꯣꯛꯄꯤꯔꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯁꯤꯡꯒꯥꯔꯩ ꯃꯥꯁꯨ ꯃꯃꯥꯅ ꯆꯤꯡꯂꯤꯕꯗꯨꯗ ꯃꯥꯒꯤ ꯌꯣꯟꯅꯕ ꯐꯤꯁꯤꯡ ꯑꯗꯨ ꯇꯥꯍꯧꯗꯅꯕ ꯃꯑꯣꯡꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯐꯖꯅ ꯈꯠꯅꯔꯝꯃꯤ ꯆꯥꯎꯕꯤ ꯁꯥꯎꯅ ꯍꯩ ꯂꯝꯀꯦꯠꯄꯤ ꯅꯪ ꯄꯣꯛꯂꯗꯨꯅ ꯑꯩꯁꯦ ꯃꯤꯃꯥꯡ ꯐꯝꯕ ꯍꯥꯏꯕꯗꯣ ꯐꯝꯗꯧꯔꯦꯅꯦ ꯈꯪꯂꯕ꯭ꯔꯥ ꯁꯤꯡꯒꯥꯔꯩ ꯃꯥꯁꯨ ꯍꯟꯗꯦ ꯃꯃꯥꯒꯤ ꯆꯤꯟꯊꯛꯇ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ ꯏꯃꯥ ꯅꯣꯏꯅ ꯈꯪꯄꯣꯠꯇꯦ ꯑꯩꯅ ꯐꯤ ꯌꯣꯟꯕ ꯆꯠꯄꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤ ꯈꯪꯗꯅꯤꯒꯦ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕ 이마는 뽀뽀이를 비수고 강답이 내죠 난리 뭐하다 하이 싱티비야 타고론 강답이
ꯅꯪꯅꯦ ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯐꯤ ꯌꯣꯟꯕ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯋꯥꯊꯤ ꯇꯧꯅꯨ ꯏꯃꯥꯒꯤ ꯉꯥꯏꯍꯥꯛ ꯁꯥꯎꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯁꯥꯎꯀꯣ ꯑꯩꯅ ꯐꯤ ꯌꯣꯟꯕꯗꯒ ꯊꯦꯡꯕꯤ ꯈꯣꯠꯄꯤ ꯇꯧꯔꯛꯀꯅꯨ ꯑꯩꯅ ꯐꯤ ꯌꯣꯟꯕ ꯆꯠꯂꯤꯕꯁꯦ ꯊꯥꯗꯒ ꯆꯠꯄ ꯅꯠꯇꯦꯀꯣ ꯅꯌꯥ ꯅꯨꯄꯥ ꯐꯕ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯕ ꯆꯠꯂꯤꯕꯅꯤ ꯍꯣꯏꯅꯦ ꯁꯣꯏꯗ꯭ꯔꯦꯅꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯐꯤ ꯌꯣꯟꯕꯒꯤ ꯅꯃꯥꯗ ꯆꯪꯗꯅ ꯃꯤꯅ ꯄꯥꯝꯃꯦꯁꯨ ꯈꯪꯗꯦ ꯄꯥꯝꯗꯦꯁꯨ ꯈꯪꯗꯦ ꯅꯪꯒꯤ ꯑꯃꯟꯕ ꯐꯤ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯅ ꯐꯥꯎꯕ ꯍꯦꯛ ꯎꯕꯗ ꯂꯩꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯕ ꯃꯌꯥꯝꯗꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯌꯣꯟꯕ ꯆꯪꯂꯒ ꯅꯨꯄꯥ ꯐꯪꯅꯤꯗꯤꯅꯦ ꯈꯜꯂꯨꯔꯅꯨꯀꯣ ꯏꯃꯥꯒꯤ ꯁꯤꯡꯒꯥꯔꯩ ꯏꯃꯥ ꯇꯞꯅ ꯑꯗꯨꯝ ꯀꯧꯋꯣ ꯑꯀꯣꯟꯕꯒꯤ ꯏꯃꯥꯒꯤ ꯁꯤꯡꯒꯥꯔꯩ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯅꯥꯒꯁꯤ ꯌꯩꯁꯤꯜꯂꯤ ꯍꯦ ꯅꯪꯒꯤ ꯅꯥ ꯌꯩꯁꯤꯟꯕꯒꯅꯦ ꯏꯃꯥ ꯈꯪꯗꯦ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯐꯤꯁꯤꯡꯗꯣ ꯑꯃꯨꯛꯇ ꯃꯩ ꯊꯥꯗꯣꯛꯁꯨ ꯆꯠꯂꯣ ꯏꯃꯥ ꯑꯩ ꯉꯝꯂꯣꯏꯀꯣ ꯅꯠꯇꯦ ꯏꯃꯥꯅ ꯑꯩꯒꯤ ꯐꯤꯁꯤꯡ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯌꯦꯡꯁꯤꯟꯕꯒ ꯅꯠꯇꯦꯀꯣ ꯑꯩꯒꯤꯁꯦ ꯃꯤꯅ ꯉꯥꯡꯅꯔꯤꯁꯦ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯕ ꯈꯪꯂꯕ꯭ꯔꯥ ꯑꯩꯁꯦ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯕ ꯁꯤꯡꯒꯥꯔꯩ ꯃꯃꯥꯅ ꯉꯥꯡꯂꯤꯉꯩ ꯇꯥꯁꯤꯟꯅꯗ ꯃꯥꯒꯤ ꯐꯤꯌꯣꯝ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯕꯤꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯕꯗꯨꯗ ꯁꯥꯎꯅ ꯂꯥꯎꯁꯤꯜꯂꯛꯏ ꯍꯩ ꯁꯟꯗꯥꯅꯨꯕꯤ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯊ꯭ꯔꯣ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯑꯁꯨꯛ ꯊꯧꯁꯥꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯈꯨꯜ ꯑꯃꯗꯅꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯈꯔ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗ꯭ꯔꯣ ꯅꯨꯄꯥ ꯑꯃꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯅꯤꯅꯦ ꯏꯇꯥꯎ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯋꯣꯟꯄꯣꯠ ꯍꯨꯔꯥꯟꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯖ꯭ꯋꯥꯔꯗ ꯊꯥꯗꯣꯛꯄꯁꯦ ꯃꯁꯤ ꯃꯉꯥꯏꯗꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯗꯤ ꯇꯧꯁꯤ ꯅꯨꯄꯥ ꯈꯔꯗꯨꯁꯨ ꯋꯥ ꯅꯣꯛꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯅꯣꯛꯂꯕ ꯃꯇꯨꯡ ꯀꯅꯥ ꯂꯥꯛꯏ ꯈꯣꯠꯂꯤ ꯑꯝꯇ ꯌꯦꯡꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕꯗꯨꯗ ꯊꯋꯥꯏ ꯂꯨꯞꯁꯤꯟꯗꯨꯅ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯋꯤ ꯅꯨꯄꯥꯁꯤꯡꯗꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯥꯗ ꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯥꯎꯅ ꯁꯨꯝ ꯌꯦꯡꯏ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯐꯥꯎꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯂꯦꯞꯄꯤ ꯍꯥꯏꯕ ꯈꯪꯗꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯅꯔꯝꯃꯤ ꯏꯕꯣꯊꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯇꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯑꯅꯤ ꯑꯃꯨꯛꯇ ꯁꯤ ꯃꯤꯅ ꯎꯔꯒ ꯑꯩꯁꯦ ꯐꯠꯇꯕ ꯌꯥꯝ ꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯥꯟꯈ꯭ꯔꯅꯦꯕ ꯅꯪ ꯁꯤ ꯊꯥꯗꯣꯛꯁꯤ ꯇꯅꯧ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤ ꯊꯥꯗꯣꯛꯄꯅꯣꯕ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ ꯏꯁ ꯑꯐꯕꯒꯁꯨ ꯁꯥꯅꯤꯡꯉꯤ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯊꯥꯗꯣꯛꯑꯦ ꯈꯨꯗꯥꯡꯁꯦ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ ꯏꯕꯣꯊꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯔꯤꯕꯗꯨꯗ ꯑꯁꯥꯎꯕ ꯂꯛꯅꯕꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯗꯥꯡ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯈꯤꯕꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯏꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯕ ꯄꯦꯜꯍꯧꯗꯕꯒꯤ ꯉꯁꯤ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯄꯥꯏꯔꯩꯔꯨꯗꯅꯣ ꯅꯨꯄꯥ ꯅꯪꯅꯦ ꯋꯥꯊꯤ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯏꯔꯦꯟꯖꯅ ꯑꯩꯁꯤ ꯁꯥꯎꯔꯤꯕꯅꯤꯀꯣ ꯃꯁꯤ ꯈꯪꯅ ꯆꯠꯂꯨ ꯅꯪ ꯍꯣꯏꯅꯦ ꯆꯠꯀꯦ ꯑꯗꯣ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯑꯅꯤ ꯅꯪꯕꯣ ꯑꯝꯇ ꯊꯥꯗꯣꯛꯄ ꯇꯅꯧ ꯅꯪꯕꯣ ꯍꯣꯏꯁꯦ ꯊꯥꯗꯣꯛꯀꯦ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯏꯖꯅꯤꯡꯕꯒ ꯃꯥꯟꯕ꯭ꯔꯣ ꯃꯥꯟꯕ꯭ꯔꯕ ꯅꯒꯨꯜ ꯈꯪꯕꯒꯤ ꯑꯩꯁꯦ ꯊꯥꯗꯣꯛꯇ꯭ꯔꯤꯕꯅꯤ ꯅꯪꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯆꯣꯛꯊꯔꯕ ꯅꯈꯨꯗꯥꯡ ꯅꯨꯔꯥ ꯃꯄꯪ ꯀꯥꯔꯕꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯕꯣꯊꯦꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯁꯥꯕꯨ ꯀꯟꯅ ꯊꯥꯗꯣꯔꯛꯏ ꯇꯅꯧꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯏꯕꯣꯊꯦ ꯃꯈꯨꯠꯇꯨ ꯅꯨꯡꯁꯤꯠꯅ ꯑꯌꯥꯡꯕ ꯄꯣꯠꯁꯛ ꯑꯃ ꯍꯨꯝꯗꯨꯅ ꯄꯥꯏꯕꯒꯨꯝ ꯉꯥꯏꯍꯥꯛꯇꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯒꯠ ꯍꯟꯗꯥ ꯍꯥꯏ ꯅꯥꯏꯅꯤ ꯅꯨꯄꯤ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯤꯡꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯤꯡꯁꯦ ꯍꯧꯔꯛꯀꯅꯨ ꯍꯥꯏꯗꯤꯅꯦ ꯆꯠꯂꯨ ꯑꯩꯒꯤ ꯃꯥꯡꯗ ꯄ꯭ꯔꯞ ꯅꯨꯄꯥ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯅꯪ ꯍꯣꯏ ꯆꯠꯀꯦ ꯀꯔꯤꯅꯣ ꯈꯨꯗꯥꯡꯁꯤ ꯌꯥꯗ ꯇꯧꯔꯤꯅꯤ ꯅꯪꯕꯣ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯄꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯅꯗꯨꯅ ꯏꯕꯣꯊꯦ ꯇꯨꯡꯗ ꯂꯩꯊꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯃꯅꯤꯡ ꯇꯦꯛꯊꯣꯛꯇꯨꯅ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯟꯅꯕ ꯐꯪꯗꯅꯕ ꯃꯑꯣꯡꯗ ꯇꯅꯧ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯐꯩ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯅꯨꯄꯥ ꯅꯪ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯣꯕ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯤꯗꯣ ꯌꯦꯡꯉꯨꯕ ꯅꯪ ꯍꯧꯖꯤꯛ ꯅꯪꯅ ꯉꯝꯕ ꯀꯥꯟꯗ ꯅꯅꯤꯡ ꯇꯦꯛꯊꯣꯛꯇꯨꯅ ꯆꯦꯜꯂꯤꯕꯗꯣ ꯍꯣꯔꯦꯟꯁꯨ ꯆꯦꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯅꯪ ꯏꯕꯣꯊꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯇꯥꯔꯕꯁꯨ ꯇꯥꯗꯕ ꯁꯥꯔꯗꯨꯅ ꯃꯅꯥ ꯑꯅꯤꯗꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯒ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ ꯁꯤꯡꯒꯥꯔꯩ 이마기 싱가레 ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯄꯥꯟ ꯅꯪꯇ ꯊꯣꯛꯂꯛꯎꯁꯦ ꯑꯩꯅ ꯂꯩꯔꯛꯂꯤꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨ ꯂꯥꯎꯅꯤ ꯏꯃꯨꯡꯗ ꯅꯣꯡꯃ ꯇꯦꯛ ꯀꯩꯊꯦꯜ ꯆꯠꯂꯒ ꯏꯟꯁꯥꯡ ꯂꯩꯕꯗꯣ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯀꯤ ꯄꯨꯜꯂꯞ ꯂꯩꯁꯤꯜꯂꯛꯂꯕꯅꯤ ꯁꯤꯡꯒꯥꯔꯩ
ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ ꯃꯁꯤꯅ ꯃꯥꯒꯤ ꯃꯤꯅ ꯄꯥꯝꯅꯗ꯭ꯔꯕ ꯐꯤꯗꯣ ꯌꯣꯟꯕ ꯑꯃꯨꯛ ꯆꯠꯂꯝꯃꯅꯦꯕ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯤꯁꯤꯅꯗꯤ ꯁꯤꯡꯒꯥꯔꯩ 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 ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯁꯨ ꯆꯥꯎꯕꯤ ꯄꯦꯟꯅ ꯍꯦꯛꯇ ꯀꯧꯁꯤꯜꯂꯤ ꯏꯃꯨꯡ ꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯝꯕꯤꯗ ꯁꯤꯡꯒꯥꯔꯩꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯐꯤ ꯌꯣꯟꯕ ꯂꯥꯛꯆꯔꯤ ꯑꯄꯥꯝꯕ ꯂꯧꯍꯧꯔꯣ ꯄꯥꯝꯗꯕꯅ ꯇꯣꯛꯑꯣ ꯂꯩꯅꯤꯡꯕ ꯃꯤꯅ ꯂꯩꯕ ꯂꯩꯅꯤꯡꯗꯕ ꯃꯤꯅ ꯂꯩꯗꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯁꯤꯕꯨ ꯁꯣꯛꯈ꯭ꯔꯕ ꯐꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯂꯩꯗꯅ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ ꯐꯤ ꯌꯣꯟꯕ ꯂꯥꯛꯆꯔꯤ ꯆꯥꯎꯕꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯃꯥꯏꯀꯩꯗꯣꯝꯗ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ ꯑꯩꯅ ꯈꯟꯕꯒ ꯇꯧꯕꯒ ꯇꯧꯔꯦꯗꯣ ꯑꯁꯤ ꯑꯃꯨꯛ ꯂꯥꯎ ꯈꯣꯡꯗꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯁꯤ ꯏꯌꯣꯡ ꯑꯃ ꯇꯤꯡꯗꯅ ꯃꯤ ꯈ꯭ꯋꯥꯏ ꯅꯨꯄꯤꯗꯧꯅ ꯁꯤꯟꯐꯝ ꯄꯥꯟꯕꯁꯨ ꯅꯠꯇꯦ ꯃꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯕꯒ ꯈꯪꯈꯤꯗꯣꯏꯖꯥꯠꯂꯣ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯁꯤꯡꯒꯥꯔꯩ ꯃꯥꯗꯤ ꯃꯌꯨꯝ ꯆꯪꯂꯛꯄꯒꯤ ꯃꯍꯨꯠ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯂꯥꯜꯂꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯪꯒꯣꯜꯗ ꯃꯃꯥ ꯐꯝꯗꯨ ꯂꯩꯕꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯁꯥꯎꯅ ꯍꯥꯏꯍꯧꯏ ꯍꯩꯃ ꯃꯁꯤ ꯀꯌꯥꯗꯨꯗꯤ ꯌꯣꯟꯉꯤꯕꯁꯦ ꯌꯨꯝꯗ ꯆꯪꯉꯛꯀꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤ ꯂꯥꯜꯂꯒ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯍꯌꯦꯡ ꯂꯥꯏꯕꯛ ꯐꯤꯕ꯭ꯔꯥ ꯐꯕ꯭ꯔꯥ ꯂꯝꯕꯤ ꯂꯝꯖꯥꯎꯗꯒ ꯉꯥꯎꯗꯨꯅ ꯆꯠꯂꯕꯗꯤꯅꯦ ꯃꯤꯅ ꯐꯨꯕꯤꯗꯨꯅ ꯁꯤꯗꯧꯔꯤ ꯄꯣꯠꯅꯤꯀꯣ ꯂꯥꯎꯃꯟꯕꯒꯤ ꯃꯁꯦ ꯁꯤꯡꯒꯥꯔꯩ ꯂꯥꯎꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯍꯦꯟꯗꯣꯔꯛꯂꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯏꯕꯣꯊꯦꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯝꯃꯤ ꯁꯤꯡꯒꯥꯔꯩ ꯏꯕꯣꯊꯦꯒꯤ ꯃꯁꯛ ꯐꯖꯕꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯕꯣꯊꯦ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯤꯡꯒꯥꯔꯩ ꯎꯕꯗ ꯃꯌꯥ ꯀꯥꯔꯞ ꯌꯦꯡꯗꯨ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯠꯆꯣꯏ ꯊꯣꯛꯅꯗꯅ ꯌꯦꯡꯅꯔꯤꯉꯩ ꯏꯕꯣꯊꯦꯒꯤ ꯈꯨꯜꯒꯤ ꯑꯉꯥꯡ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯏꯕꯣꯊꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯅꯪ ꯏꯟꯗꯣꯟ ꯇꯥꯗꯣꯟꯗ ꯍꯥꯏꯗꯣꯛꯀꯦ ꯂꯝꯕꯤꯗ ꯅꯨꯄꯤꯒ ꯌꯦꯡꯅꯔꯒ ꯂꯦꯞꯄꯒꯤ ꯏꯕꯣꯊꯦ ꯑꯃꯗꯤ ꯁꯤꯡꯒꯥꯔꯩ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯋꯥꯈꯜ ꯈꯪꯂꯛ ꯂꯥꯛꯏ ꯑꯉꯥꯡꯗꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯏꯕꯣꯊꯦꯗ ꯃꯈꯨꯠ ꯁꯤꯡꯂꯗꯨꯅ ꯈꯨꯔꯥ ꯅꯪ ꯏꯟꯗꯣꯟ ꯇꯥꯗꯣꯟꯗ ꯍꯥꯏꯗꯣꯛꯀꯦ ꯂꯝꯕꯤꯗ ꯐꯤ ꯌꯣꯟꯕꯤ ꯅꯨꯄꯤꯒ ꯌꯦꯡꯅꯔꯒ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯕꯣꯊꯦꯅ ꯏꯍꯦ ꯉꯁꯤ ꯃꯤ ꯁꯤꯟꯅꯕ ꯁꯣꯏꯔꯣꯏꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯇ ꯏꯆꯧ ꯂꯥꯡꯅ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕ ꯇꯥꯟꯗꯧꯗꯨꯗ ꯄꯥꯎ ꯑꯃꯨꯛ ꯇꯝꯁꯤꯜꯂꯕꯗꯤ ꯍꯩ ꯊꯝꯕꯧ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯊꯝꯕꯧ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯝꯕꯧꯕꯨ ꯀꯧꯗꯅ ꯇꯥꯟꯅꯈꯤꯔꯝꯃꯤ ꯏꯕꯣꯊꯦ ꯃꯥꯁꯨ ꯁꯤꯡꯒꯥꯔꯩ ꯆꯦꯟꯈ꯭ꯔꯕ ꯏꯕꯣꯊꯦꯗ ꯌꯦꯡꯍꯧꯗꯨꯅ ꯃꯣꯃꯣꯟꯒ ꯇꯧꯔꯗꯨꯅ ꯍꯥꯏꯖꯍꯧꯏ ꯃꯊꯟꯇ ꯉꯁꯤꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯃꯒ ꯃꯤꯠꯆꯥꯟꯅꯕ ꯐꯪꯖꯔꯦ ꯀꯥꯟꯅꯗꯦ ꯑꯩ ꯅꯨꯄꯥꯁꯤꯒꯤ ꯌꯨꯝ ꯊꯤꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯃꯣꯏꯒꯤ ꯈꯨꯜꯁꯤꯗ ꯐꯤ ꯌꯣꯟꯕ ꯆꯠꯁꯤꯟꯅꯔꯒ ꯊꯝꯕꯧ ꯇꯥꯅꯧꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯟꯗꯣꯟ ꯇꯅꯧ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯃꯄꯥꯟꯗ ꯊꯣꯛꯂꯣ ꯏꯟꯗꯣꯟ ꯇꯅꯧ ꯁꯨꯃꯥꯡ ꯃꯇꯣꯜꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯈꯨꯝꯂꯛꯏ ꯏꯪꯈꯣꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯝꯕꯧ ꯏꯟꯗꯣꯟ ꯁꯤꯗ ꯂꯩꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯊꯝꯕꯧ ꯇꯥꯅꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯛꯏ ꯏꯟꯗꯣꯟ ꯍꯧꯖꯤꯛꯅꯦ ꯑꯩꯅ ꯑꯋꯥꯡꯈꯨꯟꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯇꯝꯅ ꯂꯥꯛꯄꯗꯅꯦ ꯈꯨꯔꯥ ꯏꯕꯣꯊꯦꯗꯣ ꯅꯨꯄꯤ ꯑꯃꯒ ꯃꯃꯤꯠꯀꯗꯣ ꯀꯨꯞꯇꯈꯩ ꯌꯦꯡꯅꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯕ ꯀꯔꯤ ꯍꯥꯏꯕ ꯊꯝꯕꯧ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯗꯣ ꯑꯃꯨꯛꯇꯒ ꯍꯥꯏꯔꯣ ꯏꯟꯗꯣꯟ ꯑꯩꯅ ꯑꯋꯥꯡꯒꯤ ꯈꯨꯟꯗꯒꯤꯅꯦ ꯑꯩꯈꯣꯏ ꯈꯨꯜ ꯇꯝꯅ ꯂꯥꯛꯄꯗꯅꯦ ꯈꯨꯔꯥꯏꯕꯣꯊꯦꯗꯣ ꯅꯨꯄꯤ ꯑꯃꯒ ꯃꯃꯤꯠꯀꯗꯣ ꯀꯨꯞꯇꯈꯩ ꯌꯦꯡꯅꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯕ ꯍꯥꯏꯕꯅꯤ ꯏꯟꯗꯣꯟ ꯇꯅꯧ ꯁꯥꯎꯅ ꯐꯩ ꯀꯪꯅꯤ ꯅꯨꯄꯥ ꯑꯃ ꯃꯃꯤꯠ ꯀꯣꯊꯣꯛꯈꯤꯕ ꯉꯁꯤꯗꯤ ꯏꯟꯗꯣꯟ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯒꯦ ꯈꯨꯔꯥꯗꯣ ꯑꯩ ꯇꯥꯟꯅꯔꯧꯕꯅꯦ ꯇꯨꯡꯗ ꯍꯣꯏ ꯊꯝꯕꯧ ꯆꯠꯂꯨ ꯍꯌꯦꯡ ꯏꯟꯗꯣꯟꯅꯅꯦ ꯅꯪꯒꯤ ꯉꯥꯃꯨꯛ ꯂꯩꯕꯤꯗꯣꯏꯅꯤ ꯏꯟꯗꯣꯟꯗ ꯄꯥꯎ ꯇꯝꯃꯛꯄꯒꯤ ꯍꯣꯏ ꯏꯟꯗꯣꯟ ꯑꯉꯥꯡꯗꯨꯗꯤ ꯇꯅꯧ ꯍꯣꯏꯒ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯐꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯏꯕꯣꯊꯦ ꯊꯦꯡꯅꯔꯕꯗꯤ ꯃꯥꯕꯨ ꯐꯨꯕꯤꯔꯅꯤ ꯈꯟꯗꯨꯅ ꯏꯕꯣꯊꯦ ꯁꯣꯔꯒꯗꯣ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯊꯝꯕꯧ ꯑꯣꯏꯕ ꯑꯉꯥꯡꯗꯨꯅ ꯀꯗꯣꯝꯗ ꯂꯣꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯑꯁꯨꯛ ꯊꯨꯅ ꯃꯥꯡꯈ꯭ꯔꯤꯕꯁꯤꯕꯣ ꯏꯃꯨꯡꯗꯒ ꯂꯣꯠꯄ ꯖꯥꯠꯂꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯇꯅꯧ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯏꯃꯨꯡꯗꯒ ꯂꯩꯇꯦ ꯅꯪꯅ ꯊꯤꯗꯧꯔꯤ ꯃꯤꯁꯛꯇꯣ ꯈꯪꯉꯤ ꯑꯩꯗꯨ ꯅꯨꯄꯤ ꯅꯪꯕꯣ ꯈꯪꯉꯤ ꯅꯁꯥꯅꯅꯦ ꯅꯔꯥꯜ ꯑꯃ ꯂꯪꯖꯔꯨꯔꯕꯅꯤꯅ ꯏꯕꯣꯊꯦ ꯁꯥꯎꯁꯤꯟꯅꯩ ꯇꯥꯅꯤꯡꯗꯦꯒ ꯅꯨꯄꯤ ꯋꯥꯊꯤ ꯑꯣꯏꯅ ꯉꯥꯡꯉꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯣ ꯍꯨꯔꯥꯟꯕ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯃꯌꯨꯝ ꯐꯥꯎ ꯆꯪꯗ꯭ꯔꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯉꯛꯏꯗꯣ ꯈꯪꯖꯔꯦ ꯇꯅꯧ ꯑꯩꯅ ꯍꯣꯠꯇ꯭ꯔꯣꯅ ꯈꯪꯖꯔꯦ ꯑꯩꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯗꯣꯛꯈ꯭ꯔꯕ꯭ꯔꯅꯦ ꯆꯤꯟꯁꯤꯁꯨ ꯍꯥꯏꯅꯤꯡꯃꯜꯂꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯁꯦ ꯇꯅꯧ ꯏꯪꯈꯣꯜꯗꯒꯤ ꯈꯥꯃꯦꯟ ꯃꯣꯔꯣꯛ ꯍꯥꯞꯂꯤꯕ ꯄꯣꯂꯥꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯝꯂꯒ
ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥ ꯑꯅꯤꯗꯨ ꯀꯟꯅ ꯍꯦꯛꯇ ꯂꯩꯔꯛꯏ꯫ ꯈꯪꯕ꯭ꯔꯣꯗ ꯅꯨꯄꯥ ꯅꯪ ꯉꯁꯥꯏꯗꯤ ꯁꯟ ꯂꯝꯆꯥ ꯉꯥꯎꯁꯤꯟꯅꯕꯒꯨꯝ ꯅꯃꯩ ꯐꯤꯔꯥꯜ ꯁꯥꯔꯒ ꯆꯦꯟꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯇꯅꯧ ꯏꯇꯤꯛ ꯈꯪꯂꯕ꯭ꯔꯗꯣ? ꯏꯕꯣꯊꯦ ꯍꯧꯖꯤꯛꯇꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯇꯅꯧ ꯏꯃꯨꯡ ꯂꯣꯝꯗꯣꯝ ꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯏꯄꯥꯛ ꯃꯥꯏꯄꯥꯛ ꯁꯅꯥꯇꯣꯝꯕꯤ ꯁꯅꯥꯇꯣꯝꯕꯤ ꯅꯈꯣꯏꯅ ꯊꯣꯛꯂꯛꯑꯣ ꯂꯥꯎ ꯅꯄꯥꯁꯤ ꯆꯦꯟꯈꯤꯗꯧꯔꯦ ꯃꯈꯣꯡꯁꯦ ꯑꯃꯨꯛꯇ ꯌꯥꯜꯂꯣ ꯂꯥꯎ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯥꯏꯄꯥꯛꯀ ꯁꯅꯥꯇꯣꯝꯕꯤꯒꯗꯨ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯄꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯇꯅꯧ ꯅꯣꯛꯂꯒ ꯆꯦꯜꯂꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯤꯅ ꯅꯈꯣꯡꯁꯨ ꯐꯥꯖꯤꯜꯂꯕꯅꯤꯅ ꯆꯦꯜꯂꯨꯁꯤ ꯌꯦꯡꯂꯒꯦ ꯑꯩ ꯃꯤꯠꯁꯦ ꯄꯦꯟꯅ ꯌꯦꯡꯂꯒꯦꯕ꯫ ꯁꯥꯃꯨ ꯃꯅꯥ ꯃꯥꯟꯕ ꯅꯅꯥ ꯑꯅꯤꯁꯦ ꯂꯩꯊꯠꯈꯤꯗ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯕ ꯃꯁꯤ ꯈꯪꯕ꯭ꯔꯗꯣ? ꯃꯥꯏꯄꯥꯛꯅ ꯃꯥ ꯄꯥꯕꯅ ꯂꯝꯍꯦꯟꯕꯒꯤ ꯑꯣꯏꯔꯗꯤ ꯂꯩꯊꯠ ꯄꯥꯕꯒꯤ ꯃꯅꯥꯗ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯥꯕꯅ ꯑꯩꯈꯣꯏꯒꯤ ꯅꯥꯁꯦ ꯌꯥꯝ ꯂꯩꯈꯤꯕꯅꯤ ꯑꯗꯨꯅ ꯂꯩꯌꯣ ꯄꯥꯕꯒꯤ ꯃꯅꯥ ꯑꯅꯤꯗꯣ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯥꯁꯨ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯆꯤꯜꯂꯤ ꯃꯃꯥꯗ꯫ ꯏꯃꯥ ꯄꯥꯕꯁꯦ ꯋꯥꯈꯜ ꯇꯥꯅꯕ ꯂꯩꯊꯠ ꯃꯅꯥ ꯎꯆꯤ ꯃꯅꯥ ꯃꯥꯟꯕ ꯑꯅꯤꯁꯦ ꯅꯍꯥꯟꯇꯁꯨ ꯃꯥꯅ ꯑꯩꯒꯤ ꯅꯥꯁꯤ ꯂꯩꯔꯤꯅꯤ ꯑꯩꯅ ꯏꯃꯥꯗ ꯄꯥꯕꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗꯣ ꯇꯥꯛꯊꯣꯛꯄꯒꯤ꯫ ꯏꯕꯣꯊꯦ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯃꯄꯤꯒꯗꯨ ꯑꯣꯔꯣ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯅꯧ ꯊꯥꯗꯣꯛꯑꯣꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯁꯦ ꯑꯩ ꯅꯥꯕꯅ ꯁꯤꯗꯧꯔꯦ ꯅꯥꯒꯁꯤ ꯄꯥꯜꯂꯤꯕ꯭ꯔꯥ ꯄꯥꯟꯗꯕ꯭ꯔꯥ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯁꯥ ꯅꯈꯣꯏꯅꯤꯁꯨ ꯅꯃꯥꯗ ꯏꯅꯣꯠ ꯍꯥꯞꯆꯤꯜꯂꯨꯔꯅꯨꯅꯦ ꯏꯄꯥ ꯁꯤꯗꯧꯔꯦ ꯊꯥꯗꯣꯛꯑꯣꯅꯦ꯫ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯕꯣꯊꯦꯕꯨ ꯊꯥꯗꯣꯔꯛꯏ꯫ ꯏꯕꯣꯊꯦ ꯃꯅꯥꯅꯤꯗꯨ ꯄꯥꯏꯁꯤꯜꯂꯒ ꯏꯃꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯗꯤꯍꯤ ꯑꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯦꯟꯗ꯭ꯔꯥꯡ ꯀꯥꯂꯦꯟꯖꯥ ꯄꯥꯟꯕ ꯃꯥꯅꯁꯨ ꯎꯃꯥꯏꯕꯤꯒꯤ ꯀꯥꯂꯦꯟꯖꯥ ꯄꯥꯟꯕ ꯑꯩꯉꯣꯟꯗ꯫ ꯁꯣꯝꯗ ꯁꯤꯡꯒꯥꯔꯩꯒꯤ ꯃꯌꯨꯝꯗꯁꯨ ꯆꯥꯎꯕꯤꯅ ꯂꯥꯟ ꯇꯧꯔꯤ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯍꯜꯂꯛꯄꯒ꯫ ꯁꯤꯡꯒꯥꯔꯩ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯅ ꯐꯤ ꯌꯣꯟꯕ ꯆꯠꯂꯒ ꯏꯃꯥꯅ ꯑꯗꯨꯝ ꯌꯥꯝ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ ꯑꯩꯅ ꯐꯤ ꯌꯣꯟꯕꯗ ꯏꯃꯥꯗꯒꯤ ꯁꯦꯜ ꯁꯣꯛꯆꯤꯟꯕꯒ ꯌꯥꯎꯈ꯭ꯔꯤꯕ꯭ꯔꯕ 이마는 나와이 땅에 사오리부도 하이 빠삐 아이네 서울랑리부세야 랑닝더는 랑보다 떼네 강라브라 랑니 야다든 랑리바 아이 거기 굴 탕나바기 굴싱어시다 리사비까나 람비 람자도 꿰라울랑두나 피이원 마사나바게 하 호미 사나드레나 이수 쌀루르는 싫어 이마 미네 떡난다바더니 나 쌀네 떡저리 시수 마세 마cen송 고민이 마세 마모 아이는 나리 와시다 컴드디 까이노 이마는 강보도 각다르가 레이가 드라이시보 하이 레이사비디냐 레이사비 오이는 레이오니 강라브라 이마 아이시부 레이사비 너트라브라 마우로 마세 마기 마신시 와킨 해 마세 낭가나 yung pan na yung pan 강다비 아이나 하이버디 피도 요원게 하이버디 까이티얼다 넌이 팝팝 막갈라가 팝모 하이버니 lambi lamzawdo koi law tung phi hun masat pudo satna dana ba palani ekhoi su koi roi ma ima na tandra basu pando bo to lei yum do ima hoi matam da nami phau phat pa loi jingai da sei tara manga tara tok yum palak pu gyau na bi mi sing sia sei kun tra surak pu mi bu yum pan ma khang da bi oin u bu do u ga no phabling di noi gi kai thel daga khong na sasara ga yon jage idi sawi ma na mangang bada masanu bi na tara khumlak pasida मागी तोप तौजरसनु खल्लदुना तुमि लेखिरमी मतम खरगी मतुंग इबोथे अमदि सिंगारे नुक्सिनरमी नोंगमा इबोथेगा सिंगारेगा उनदुना वरी सारमी इबोथे नोकमी तौरदुना सिंगारे धाइरे सिंगारे नंगसे नगुलमदि यावरी मसिदनि एना गावजरिसे सिंगारे मासु इबोथेगी वहाइदुदा मोमोनगा तौरदुना खुमले असेंगबगी यने ताइ इबोथे नंगना हारि वादुबो होय असेंगबगिनि सिंगारे अदो सिंगारे नंगसे लेरंग सिंगारे तो अदुगा चमाना निंथि सै सिंगारे मादी इबोथेन हाइरक वा खुदिंगदा नोकनिंग्लिब्रा नोकनिंद्रिब्रा खंगदे सिदा दुमक नोकलमी गयाक सुं वरी सार मतुंग काइनारमदा मिकुप अदुदा सिंगारे माइथों खसिक सुक्थरदुन हाइरे ताइ बोथे ऐसे हंदक मरक्ति युमदा गमता लेनिंग पोक्ट्रे इबोथे ngak nang lei e adudi karigino सिंगारे ताइ पोथे हंदक मरक्से इमा नैबु ngang यम हेंजिले अदुना ए युमदा लेफम खंगट्रे चाक चारि ngangi फियोन मसले ताना दना पंगांगदा ngangi अदुदि करिगिनो इमा महक्सो खंगदि ताइ पोथे एखोय मासे करिबु खलिबनो अदो ऐसे हंदक मरक वखलसु मोहन यम खलि जानी ए करि वखल हाइसे हा करिनो बखलिदो हाइरौनि सिंगारे हाइरप इकाइरप तौदुना अदुबुरु ताइ पोथे
ꯑꯩꯅ ꯁꯨꯝ ꯈꯜꯂꯤꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯉꯥꯡꯁꯤꯜꯂꯛꯄꯁꯤꯗ ꯇꯥ ꯏꯕꯣꯊꯦꯗ ꯑꯩꯁꯤ ꯆꯦꯜꯂꯁꯤꯔ ꯍꯥꯏꯗꯅ ꯏꯕꯣꯊꯦ ꯍꯔꯥꯎꯅ ꯈꯪꯅꯣꯛ ꯅꯣꯛꯂꯒ ꯁꯤꯡꯒꯥꯔꯩ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯗꯤꯕ ꯑꯩꯅ ꯄꯥꯝꯖꯕ ꯉꯥꯛꯇꯦ ꯍꯥꯏꯗꯣꯔꯗꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯕꯣꯊꯦ ꯃꯥꯅ ꯆꯥꯔꯤꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯕꯤꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯏ ꯇꯅꯧ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯀꯗꯥꯏꯗꯒꯤ ꯁꯤꯡꯒꯥꯔꯩꯅꯣ ꯆꯥꯛ ꯆꯥ ꯐꯥꯎꯕ ꯉꯣꯟꯗ꯭ꯔꯪ ꯇꯧꯔꯒ ꯆꯥꯔꯕ ꯅꯨꯄꯥ ꯅꯪ ꯉꯁꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯅꯨꯄꯥꯅ ꯆꯣꯜꯗꯅ ꯂꯥꯡꯒꯅꯤꯀꯣ ꯁꯤꯡꯒꯥꯔꯩ ꯍꯥꯏꯗꯅ ꯃꯨꯔꯨꯝ ꯌꯥꯝ ꯁꯣꯟꯕ꯭ꯔꯥ ꯏꯕꯣ ꯏꯕꯣꯊꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯧꯔꯛꯄꯗꯨꯗ ꯃꯆꯥꯅꯤꯗꯨ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯀꯟꯅ ꯅꯣꯛꯏ ꯏꯕꯣꯊꯦ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯆꯩꯔꯛꯏ ꯍꯩ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣ ꯈꯪꯗꯦ ꯆꯥꯆꯥ ꯅꯈꯣꯏꯅꯤꯁꯤꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤꯕꯗꯨꯕꯨ ꯍꯩ ꯉꯥꯎꯔꯕ꯭ꯔꯣ ꯅꯣꯏꯕꯣ ꯃꯩꯄꯥꯛ ꯅꯣꯛꯄꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯄꯥꯕ ꯀꯔꯤꯒꯤ ꯅꯣꯛꯂꯣꯏꯗꯣꯏꯅꯣ ꯄꯥꯕꯅ ꯆꯤꯝꯕꯥꯟꯗꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯣꯛꯐꯩ ꯇꯧꯔꯨꯗꯨꯕꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅ ꯑꯩꯗꯤ ꯅꯣꯛꯄꯒꯁꯦ ꯐꯥꯖꯤꯟꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯦꯛꯇ ꯅꯣꯛꯅꯤꯡꯉꯛꯄ ꯁꯅꯥꯇꯣꯝꯕꯤ ꯃꯥꯁꯨ ꯃꯕꯨꯡꯒꯤ ꯃꯇꯧꯒꯨꯝ ꯅꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯥꯕ ꯅꯪꯁꯦ ꯑꯍꯩ ꯍꯨꯔꯥꯟꯕ ꯆꯠꯄ꯭ꯔꯣ ꯆꯥꯛ ꯆꯥꯅ ꯃꯪꯉꯤꯗꯨꯕꯣ ꯑꯩꯗꯤ ꯁꯤꯔꯦꯗ ꯄꯥꯕ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤ ꯃꯑꯣꯡꯗꯣ ꯏꯕꯣꯊꯦ ꯏꯀꯥꯏꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯗꯨꯅ ꯁꯥꯎꯁꯤꯟꯅꯔꯒ ꯊꯣꯛꯈ꯭ꯔꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯇꯅꯧꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯂꯥꯎꯍꯧꯏ ꯅꯃꯪ ꯅꯍꯥꯗꯒ ꯁꯣꯔꯣꯜ ꯄꯥꯔꯣꯜ ꯁꯤꯡꯒꯥꯔꯩ ꯁꯣꯜꯂꯝꯕꯗꯒꯤ ꯇꯥꯏꯕꯪꯗ ꯆꯥꯛ ꯆꯥꯕꯗ ꯐꯥꯎꯕ ꯁꯤꯡꯒꯥꯔꯩ ꯁꯣꯜꯂꯛꯂꯕꯗꯤꯅꯦ ꯅꯔꯩ ꯈꯠꯂꯒ ꯇꯠꯇꯅ ꯁꯣꯜꯂꯤꯕ ꯅꯔꯩꯗꯣ ꯎꯠ ꯊꯥꯛꯂꯒꯅꯦ ꯊꯠꯆꯅꯤ ꯅꯨꯄꯥ ꯅꯪꯀꯣ ꯑꯩꯅꯦ ꯁꯛ ꯌꯦꯛꯂꯤꯕꯅꯤ ꯅꯪꯁꯦ ꯇꯥꯅꯤꯡꯗ ꯅꯨꯄꯤ ꯀꯤꯔ ꯋꯥ ꯉꯥꯡꯀꯅꯨꯀꯣ ꯑꯍꯤꯡ ꯃꯛꯂꯛꯅꯅꯤ ꯑꯩ ꯁꯣꯝꯗ ꯁꯤꯡꯒꯥꯔꯩꯒꯤ ꯃꯌꯨꯝꯗꯁꯨ ꯃꯃꯥ ꯆꯥꯎꯕꯤꯅ ꯉꯥꯡꯂꯝꯃꯤ ꯁꯤꯡꯒꯥꯔꯩ ꯅꯪꯕꯨ ꯅꯪꯒꯤ ꯐꯤ ꯁꯤꯠꯇꯕ ꯌꯣꯟꯕꯗꯣ ꯇꯣꯛꯂꯣꯗ ꯃꯤꯅ ꯄꯥꯝꯃꯤ ꯈꯪꯗꯦ ꯄꯥꯝꯗꯦ ꯈꯪꯗꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯅ ꯌꯣꯜꯂꯤꯕꯗꯣ ꯏꯃꯥꯕꯨ ꯀꯌꯥꯃꯨꯛ ꯍꯥꯏꯈꯣꯒꯦ ꯁꯤꯒꯤ ꯋꯥꯁꯤ ꯅꯪꯉꯣꯟꯗ ꯏꯃꯥ ꯑꯩ ꯉꯥꯛꯇ ꯋꯥꯈꯜ ꯇꯥꯅ ꯇꯨꯝꯒꯦꯗ ꯇꯨꯝꯕ ꯐꯥꯎꯕꯗꯤ ꯏꯅꯤꯡꯇꯝꯅ ꯇꯨꯝꯍꯟꯕꯤꯌꯨꯗꯅ ꯏꯃꯥ ꯅꯪꯁꯨ ꯍꯦ ꯅꯪꯅ ꯇꯨꯝꯕꯅ ꯃꯔꯨ ꯅꯠꯇꯦꯅꯦ ꯈꯨꯟꯖꯥꯁꯤꯡꯅ ꯉꯥꯡꯅꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯅꯪꯁꯨ ꯇꯥꯎꯅꯦ ꯈꯔ ꯇꯥꯔꯣꯏ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯍꯥ ꯃꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯗꯨ ꯇꯥꯔꯒ ꯃꯣꯏꯅ ꯑꯩꯒꯤ ꯄꯨꯛ ꯊꯥꯛꯄꯤꯔꯕ꯭ꯔꯕ ꯑꯩ ꯇꯨꯝꯃꯦꯀꯣ ꯏꯃꯥ ꯆꯥꯕꯦꯡ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯤꯡꯒꯥꯔꯩ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯕꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯁꯤꯡ ꯀꯣꯏꯊꯤ ꯊꯤꯔꯗꯨꯅ ꯃꯅꯥ ꯑꯅꯤꯗꯨꯗ ꯂꯁꯤꯡ ꯈꯨꯕꯥꯝ ꯃꯦꯟꯁꯤꯜꯂꯒ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯤꯅ ꯐꯔꯦꯗꯅꯁꯦ ꯏꯃꯥꯅ ꯉꯥꯡꯕꯁꯨ ꯄꯥꯛꯅ ꯇꯥꯗ꯭ꯔꯤ ꯇꯨꯝꯃꯒꯤ ꯅꯨꯡꯉꯥꯏꯅ ꯁꯅꯥꯇꯣꯝꯕꯤ ꯁꯥꯎꯅ ꯆꯪꯂꯛꯏ ꯃꯆꯥꯅ ꯁꯥꯎꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯇꯅꯧꯅ ꯉꯥꯡꯂꯛꯏ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯏꯁꯧ ꯀꯔꯤꯋꯣ ꯇꯧꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯗꯨ ꯅꯨꯄꯤ ꯀꯣꯏꯕꯅꯤ ꯍꯥ ꯀꯅꯥꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯋꯥꯗꯨꯗꯤ ꯖꯨꯋꯥꯔ ꯋꯥꯂꯥ ꯃꯉꯣꯟꯗꯕꯨ ꯅꯨꯄꯤ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯕ ꯏꯃꯥ ꯃꯤꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯎꯔꯤꯅꯤ ꯏꯃꯥ ꯅꯪꯅꯗꯤ ꯖꯨꯋꯥꯔ ꯋꯥꯂꯥ ꯃꯉꯣꯟꯗꯕꯨ ꯅꯨꯄꯤ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯁꯛꯇꯤ ꯐꯖꯕꯅꯤꯗ ꯏꯃꯥ ꯅꯪꯁꯨ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯁꯛ ꯐꯖꯕꯒꯤ ꯂꯩꯔꯩꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯩ ꯋꯥꯆꯣꯏꯈꯩꯗꯣ ꯑꯃꯨꯛꯇ ꯈꯟꯗꯣꯛꯂꯒ ꯊꯝꯈꯣ ꯑꯗꯨꯒꯅꯦ ꯃꯁꯛ ꯑꯣꯏ ꯋꯥꯗꯨ ꯉꯥꯡꯂꯛ ꯅꯠꯇꯦ ꯉꯥꯏꯈꯣ ꯀꯗꯥꯏꯗꯅꯣꯕ ꯅꯪꯒꯤ ꯄꯥꯕꯅ ꯅꯨꯄꯤ ꯎꯅꯕ ꯎꯔꯤꯁꯦ ꯀꯩꯊꯦꯜ ꯃꯅꯥꯛꯀꯤ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯕꯗ ꯎꯅꯍꯧꯔꯤꯕꯅꯤ ꯅꯣꯛꯇꯅ ꯏꯃꯥ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯄꯥꯝꯕꯣꯝꯗꯒ ꯉꯥꯟꯊꯔꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯨꯄꯤꯗꯣ ꯍꯩꯔꯞꯀ ꯌꯥꯔꯦ ꯁꯅꯥꯇꯣꯝꯕꯤ ꯂꯦꯞꯄꯣ ꯏꯃꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯃꯥꯅꯦ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯌꯥꯎꯗ꯭ꯔꯦ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅꯤꯅ ꯉꯥꯡꯅꯔꯤꯉꯩ ꯃꯥꯏꯄꯥꯛꯁꯨ ꯑꯃꯨꯛ ꯁꯥꯎꯅ ꯆꯪꯂꯛꯏ ꯃꯁꯤꯅ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯃꯆꯥꯗꯤ ꯂꯩꯔꯝꯃꯥꯅ ꯅꯨꯄꯤ ꯀꯣꯏꯈꯠꯂꯛꯇꯅ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯀꯣꯏꯅꯤꯡꯂꯗꯤ ꯀꯩꯗꯧꯕꯩ ꯅꯨꯄꯤ ꯊꯤꯔꯝꯃꯤꯅꯣ ꯃꯃꯥ ꯏꯄꯥ ꯑꯣꯏꯔꯁꯨ ꯌꯨꯝ ꯇꯥꯟꯅ ꯈꯤꯖꯅꯕ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯄꯥꯕꯅ ꯅꯨꯄꯤ ꯀꯣꯏꯔꯤꯉꯩꯗ ꯖꯨꯋꯥꯔꯁꯤ ꯁꯥꯟꯅꯅꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯐꯥꯎꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤꯗꯕꯨ ꯁꯣꯛꯄꯤ ꯄꯥꯈꯪꯉꯩ ꯐꯥꯎꯕ ꯅꯨꯄꯤ ꯀꯣꯏꯗꯦꯗꯨꯒ ꯇꯅꯧꯃꯥ ꯑꯣꯏꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯆꯥ ꯃꯥꯏꯄꯥꯛꯇ ꯑꯣꯏꯅ ꯇꯥꯏꯅꯔꯛꯏ ꯑꯗꯨꯅ ꯁꯥꯎꯅ ꯃꯥꯏꯄꯥꯛꯇ ꯍꯥꯏꯔꯛꯏ ꯍꯩ ꯃꯥꯏꯄꯥꯛ ꯅꯪꯅ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯍꯥ ꯅꯆꯟꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯁꯥꯎꯗꯨꯅ ꯆꯪꯂꯛꯏ ꯅꯪꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯁꯥꯎꯗꯨꯅ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯅꯪꯅ ꯌꯨꯝꯂꯩꯃ ꯁꯥꯔꯤꯉꯩ ꯄꯥꯕꯅ ꯂꯝꯂꯩꯃ ꯁꯥꯈ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅꯕꯣ ꯏꯃꯥ ꯄꯥꯕꯗꯣ ꯑꯩꯅ ꯏꯇꯥꯎ ꯄꯥꯔꯤꯍꯟꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜ ꯃꯅꯥꯛꯀꯤ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯕꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯐꯖꯅ ꯆꯤꯛꯊꯅꯧꯏ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎ ꯃꯥꯗꯤ ꯄꯥꯈꯪ ꯁꯥꯔꯤ ꯋꯥ ꯑꯣꯏꯔꯦꯀꯣ ꯑꯩ
ꯀꯣꯛꯁꯦ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯤ ꯏꯁꯥꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤꯔꯝꯃꯤ ꯇꯅꯧ ꯁꯅꯥꯇꯣꯝꯕꯤꯒ ꯃꯩꯄꯥꯛ ꯑꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯃꯥꯕꯨ ꯀꯧꯔꯗꯨꯅ ꯃꯩꯄꯥꯛ ꯃꯃꯥꯕꯨ ꯃꯉꯣꯟꯗ ꯉꯥꯊꯍꯜꯂꯒ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯁꯥꯟꯇꯣꯝꯕꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯀꯜꯂꯣ ꯏꯃꯥꯒꯤ ꯂꯋꯥꯏꯁꯦ ꯌꯥꯝ ꯁꯥꯔꯤ ꯏꯁꯤꯡ ꯊꯥꯁꯦ ꯆꯠꯂꯣ ꯑꯝꯇ ꯍꯣꯏ ꯇꯥꯆꯧ ꯁꯅꯥꯇꯣꯝꯕꯤ ꯏꯁꯤꯡ ꯀꯜꯂꯨꯔꯒ ꯃꯕꯨꯡꯗ ꯄꯤꯔꯛꯏ ꯇꯥꯆꯧ ꯏꯁꯤꯡꯁꯤꯗ ꯂꯩꯔꯤ ꯃꯩꯄꯥꯛ ꯃꯃꯥꯒꯤ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯥꯕꯤꯔꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯕꯣ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯏꯆꯜꯒꯩꯒ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯒꯤ ꯇꯅꯧ ꯀꯞꯂꯗꯨꯅ ꯃꯥꯅ ꯖꯨꯋꯥꯔꯗ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔ ꯃꯇꯝꯗ ꯑꯩꯅ ꯏꯆꯥ ꯑꯅꯤꯕꯨ ꯃꯤꯑꯣꯏꯅꯕ ꯁꯦꯝꯂꯛꯄꯅꯦ ꯃꯥꯒꯤ ꯃꯔꯜ ꯁꯤꯀꯤ ꯌꯥꯎꯗꯅ ꯑꯗꯨꯒ ꯏꯆꯥ ꯆꯥꯎꯔꯛꯂ ꯃꯇꯝ ꯑꯁꯤꯗꯅ ꯃꯥꯅ ꯅꯨꯄꯤꯒ ꯀꯣꯏꯗꯅ ꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯁꯅꯥꯇꯣꯝꯕꯤ ꯃꯃꯥꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯏꯃꯥ ꯄꯥꯕꯗꯣ ꯅꯨꯄꯤꯗ ꯄꯨꯗ ꯄꯨꯁꯤꯜꯂꯛꯁꯅꯨ ꯌꯨꯝꯗꯅꯦ ꯇꯥꯆꯧ ꯏꯕꯥꯅꯤꯅ ꯄꯥꯕꯒ ꯅꯨꯄꯤꯗꯨꯒ ꯋꯥꯔꯛꯀꯦ ꯍꯦ ꯃꯣꯏꯅ ꯏꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯕ ꯃꯇꯤꯛꯂꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯂꯒ ꯂꯩꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤꯗꯤ ꯉꯁꯤꯗꯤ ꯁꯤꯡꯒꯥꯔꯩꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤ ꯏꯕꯣꯊꯦꯅ ꯃꯥꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛꯄꯥꯎ ꯂꯥꯛꯏ ꯏꯃꯥ ꯄꯥꯕꯧ ꯇꯥꯆꯧ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯌꯥꯝ ꯀꯧꯅꯒꯨꯝꯁꯤꯀꯣ ꯆꯥꯕ ꯊꯛꯄꯗ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯅꯨꯡꯊꯤꯜꯁꯨ ꯀꯩꯁꯨ ꯆꯥꯗꯕꯒꯤ ꯇꯅꯧꯅ ꯁꯅꯥꯇꯣꯝꯕꯤꯌꯥ ꯅꯄꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯇꯥꯁꯤꯜꯂꯒ ꯊꯅꯝꯂꯣ ꯑꯁ ꯇꯧꯔꯗꯧꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯆꯥꯔꯤꯉꯩꯗ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯗꯤ ꯐꯗꯧꯕ ꯉꯥꯡꯗꯅ ꯃꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯇꯥꯁꯤꯜꯂꯒ ꯀꯨꯞꯁꯤꯜꯂꯒ ꯊꯝꯈ꯭ꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯊꯣꯛꯂꯝꯃꯤ ꯆꯥꯛ ꯇꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯏꯕꯣꯊꯦꯅ ꯃꯄꯥꯟꯗꯒꯤ ꯀꯧꯕ ꯇꯥꯔꯛꯏ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤ ꯃꯩꯄꯥꯛ ꯅꯣꯏꯕꯨ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦ ꯏꯄꯥ ꯍꯜꯂꯛꯏ ꯇꯅꯧ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯃꯃꯥꯡ ꯊꯣꯡꯗ ꯍꯥꯡꯗꯣꯔꯛꯏ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯀꯔꯥꯏꯗ ꯂꯩꯔꯨꯔꯤꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯖꯨꯋꯥꯔꯁꯨ ꯁꯥꯟꯅꯗ꯭ꯔꯦ ꯆꯪꯗꯣꯏꯔꯕꯗꯤꯅꯦ ꯀꯣꯛ ꯆꯪꯕꯤꯔꯣ ꯆꯪꯉꯣꯏꯗ ꯑꯣꯏꯔꯒꯅ ꯊꯣꯡꯁꯦ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯒꯦ ꯉꯥꯏꯈꯣꯏ ꯅꯨꯄꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯉꯥꯏꯕꯅꯣ ꯌꯨꯝꯗ ꯆꯪꯕꯗꯁꯨ ꯀꯌꯥꯝ ꯉꯥꯡꯅꯈꯤꯗꯧꯔꯤꯒꯦ ꯅꯨꯄꯤ ꯀꯣꯏꯔꯝꯗꯥꯏꯗꯗꯤ ꯉꯥꯡꯅꯗꯦꯅꯦ ꯑꯁ ꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯤ ꯃꯃꯥ ꯅꯪꯁꯤꯗꯤ ꯁꯤꯡꯒꯥꯔꯩ ꯆꯪꯉꯨꯂꯣ ꯇꯅꯧ ꯉꯛꯅ ꯁꯤꯡꯒꯥꯔꯩꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯃꯥꯗꯤ ꯃꯄꯥ ꯏꯕꯣꯊꯦ ꯃꯀꯣꯛ ꯍꯥꯏꯔꯞ ꯍꯣꯠꯂꯒ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯇꯅꯧ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯇꯅꯧ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯂꯥꯎꯔꯛꯏ ꯏꯆꯥꯁꯥ ꯅꯄꯥꯒ ꯅꯨꯄꯤꯒꯁꯦ ꯋꯥꯔꯛꯁꯤꯜꯂꯛꯍꯩ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯆꯥꯛꯁꯪꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯋꯥꯒ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯣꯄꯥ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥ ꯃꯆꯥꯅꯨꯄꯤꯅ ꯁꯤꯡꯒꯥꯔꯩꯕꯨ ꯐꯖꯅ ꯇꯣꯠꯂꯝꯃꯤ ꯁꯤꯡꯒꯥꯔꯩ ꯑꯃꯗꯤ ꯏꯕꯣꯊꯦꯁꯨ ꯃꯈꯨꯠ ꯍꯟꯕ ꯉꯝꯂꯝꯗꯦ ꯃꯁꯥꯅ ꯂꯥꯜꯂꯨꯕ ꯑꯣꯏꯕꯅ ꯐꯖꯅ ꯐꯨꯊꯔ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯁꯤꯡꯒꯥꯔꯩꯗ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯅꯪꯗꯤ ꯅꯁꯥꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯗꯨꯅ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡꯅ ꯏꯃꯨꯡꯁꯦ ꯃꯅꯤꯟ ꯅꯥꯏꯔꯕꯁꯤꯗ ꯍꯥꯟꯅ ꯏꯄꯥꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯒꯤ ꯏꯃꯨꯡꯁꯦ ꯈꯔ ꯉꯥꯡꯅ ꯁꯛꯅꯖꯔꯕꯁꯨ ꯑꯁꯨꯝꯅ ꯃꯩꯁꯥꯗꯤ ꯅꯣꯡꯃꯗ ꯂꯥꯡꯂꯛꯇꯦ ꯄꯥꯕꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯒꯤ ꯏꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯅꯣꯡꯃꯗ ꯇꯥꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯕꯗ ꯅꯨꯄꯤ ꯀꯣꯏꯔꯦ ꯇꯥꯕꯗ ꯏꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄ ꯃꯆꯥ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯈꯪꯂꯕ꯭ꯔꯥ ꯍꯦ ꯑꯐꯥꯎꯕꯤ ꯃꯩꯄꯥꯛꯁꯨ ꯁꯥꯎꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤꯗꯃꯛ ꯏꯆꯜꯒꯩꯒ ꯆꯥꯎꯔꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯑꯋꯥꯠꯄ ꯃꯦꯟꯈꯠꯄ ꯉꯝꯂꯅꯤ ꯄꯥꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯄꯥꯕ ꯆꯠꯈꯤꯕ ꯌꯥꯔꯅꯤ ꯄꯥꯕꯅ ꯄꯥꯝꯖꯕ ꯅꯨꯄꯤꯁꯤ ꯄꯨꯔꯗꯨꯅ ꯌꯨꯝꯁꯦ ꯄꯥꯕꯒꯤ ꯌꯨꯝ ꯑꯣꯏꯔꯕꯁꯨ ꯄꯥꯕꯗꯤ ꯂꯩꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯄꯥꯕꯒꯤ ꯍꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯃꯁꯦ ꯄꯥꯕꯅ ꯈꯪꯖꯤꯟꯕꯤꯌꯨ ꯇꯅꯧ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤ ꯄꯦꯟꯗꯕꯅ ꯍꯦꯟꯕꯅ ꯃꯆꯥ ꯑꯅꯤꯅ ꯇꯧꯕꯗ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯏꯕꯣꯊꯦꯅ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯈꯨꯝꯂꯝꯗꯅ ꯃꯩꯄꯥꯛ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯄꯥꯕ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯄꯪꯕꯤ ꯏꯃꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯒꯦ ꯈꯜꯂꯅꯨ ꯁꯤꯡꯒꯥꯔꯩ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯃꯈꯣꯡꯒꯁꯨ ꯁꯦꯛꯂꯤ ꯇꯧꯔꯒ ꯏꯕꯣꯊꯦꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯁꯤꯡꯂꯒ ꯍꯥꯏꯔꯛꯏ ꯇꯥ ꯏꯕꯣꯊꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯛ ꯅꯥꯅ ꯐꯨꯔꯁꯤ ꯐꯥꯎꯕ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯔꯣ ꯂꯩꯔꯣꯏ ꯑꯗꯨꯗ ꯑꯩꯅ ꯈꯟꯕꯗꯤ ꯇꯧꯁꯤꯟꯅꯔꯒ ꯉꯁꯤꯒꯤ ꯎꯄꯨꯗꯒꯤ ꯃꯥꯒꯤ ꯁꯅꯥ ꯑꯆꯧꯕꯗꯣ ꯍꯨꯔꯥꯜꯂꯛꯁꯤꯔ ꯈꯜꯂꯝꯕꯅꯦꯗꯣ ꯍꯨꯔꯥꯜꯂꯨꯔꯅꯣ ꯂꯥꯛꯑꯣ ꯍꯥꯏꯕ ꯆꯠꯂꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯅꯪꯒꯤ ꯅꯆꯥꯅꯤꯁꯤꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯃꯩꯄꯥꯛ ꯆꯞ ꯃꯥꯟꯅꯅ ꯀꯟꯅꯃꯨꯛ ꯂꯥꯎꯔꯛꯏ ꯆꯠꯇ꯭ꯔꯤꯕ ꯅꯈꯣꯏ ꯑꯅꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯆꯠꯇ꯭ꯔꯤꯕꯗꯣ ꯁꯤꯔꯒꯦꯅ ꯍꯧꯔꯤꯔꯣ ꯍꯥ
ꯁꯤꯡꯒꯥꯔꯩ ꯑꯃꯗꯤ ꯏꯕꯣꯊꯦ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯃꯈꯩ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯦꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯦꯟꯈꯤꯔꯝꯃꯤ꯫